Governor Anusuya Uike Prime Minister, Home Minister amasung Defense Minister unaduna Manipurgi phibamsing paudamkhre. Laibak asigi konong New Delhi da leragliba Manipurgi Governor Anusuya Uike ngahan President Draupadi Murmu unaduna Manipurgi hauzik wariba phibamsing paudamkhibaga loinana phibamsing asi laksanduna amuga na ingtapa purakna bagi matangda khanakhraba matung ngarang Prime Minister Narendra Modi, Home Minister Amit Shah amasung Defense Minister Rajnath Singh agasu mathang unaduna wari sanakhrei. Prime Minister yauna Union Minister anida Governor gi maikaidagi May 3 dagi thoragliba kanglup maselgi irangna Manipurda hauzik ohelagliba phibamsing marik sumna paudamkhe. Irang sing leptana thorakpana ching amasung tamgi district singda miyoi kayagi punsi amasung lanthum sing mangkhre haina su paudamkhibaga loinana phibamsing asi laksanduna mahusagi ingtapa phibamda hanjilaknaba State amasung Union laingaki maikaidagi paikhalakliba thabaksing su paudamkhe. Loinana Manipur gi mitai kuki amasung naga phurupki CSO political gi mihut sing amasung mahiroi sing gi lup sing na hauzik oiriba phibam sing asigi matangda Manipur amasung Delhi da phongdoknarakpa wafam sing su paudamkhe. Aduga ching amasung tamgi district sing da hangliba relief camp sing da changjapam lauriba miyamna mayoknariba khudongchadaba sing su khangankhibaga loinana Manipur laingakna makhoigi damak athuba matamda resettlement amasung rehabilitation ki thabak sing laukhatle haina su phongdokhe. Governor na phongdorokpa pumnamak taraba matungda Union Home Minister gi maikaidagi de Manipur da mahausa gi tangdu laitaba punsi hanjilakna bagi damak piba yaba tengbang sing piragani haibagi thajaba pirakhi haire. Aduga Defense Minister unavadana Governor gi maikaidagi Army na state amasung paramilitary force sing khusamnaduna joint combing operation sing chathabadagi yamlaba khusukhulai sing recover tawba ngamlei. Manipurda oiriba phibamgi matangda Army amasung Assam Rifles ki makok thongba official singna changnai na Governor da report sing pirakli haina su phongdokhe.